Manipur yauna India da coronavirus ki case lakh 53 henkre laichat asina sikiba mioi masing lising maudra yaukre. Manipur da travel history leitaba coronavirus case hengalakpa asi tharaga leibak asigi hokiba pung kunmari da anobo COVID-19 case lising marfugu humdoi chamapan kuntare thengaduna apunba anaba masing lakh 53 ki mathakta hengatkre haina Union Head Minister ngasi ayuk thadokpa serol amana hairi. Haukiba pung kunmari asida Manipur gi oina COVID-19 nabagi pharaktuna discharge taukiba masing ase humdraga mari ni masi tharaga leba asigi oina laichat asigi hairiba matamsing manungda naba pharakhiba masing asi lising marfu mapan chatret nifu taruni haukiba numit mangani thangnana leibaki oiba anauba narakpa masingdagi naba phaba masing hele haina Union Health Minister gi data da ulli. Manipur gi apunba phakiba masing lising tarukka chanipan marfuga taret ni. Manipur gi oina ngasi ayuk phawbada coronavirus case positive oiba nupi marfu manga yauna mioi chani ga 13 thengnare masigi manungda CRPF gi personnel 53 yauri state asigi di nupi marfu manga amuktada positive oiba thengnabasi masina ahanbani nauna positive oiribasing asi Imphal West dagi 53 Kakching dagi 3 Bisempur dagi 3 Senapati dagi ama Kamjong dagi ama Susampur dagi manga Tengnopal dagi ahum Thobal dagi kumapan Kangpokpi dagi ama Imphal East dagi sama Kangpokpi ama Chandel ahum ni. Lamdam asida kwamana pusilaktanaba lub asigi athingbasu thawoidana makhatana kwamana pusilaklabasing lubna singnabani haina lauduna Mapham matam yengdna khut houragani haina People to Work Group Marxist Center gi Secretary Central Media Coordinator Comrade Lenin Maitena thatorpa serol amana hairi. Serol asina makha taraduna haukiba August thada lub asina leibak miyam khangna lamdam asida kwamana pusilaktanaba khangankraba matungda paliba hanglai sarkar asigi machinery oiriba bureaucrat officer khara amadi chingda base tauba geng kharaga manaduna atat akham leitana lamdam asida kwamana pusilakli haina lub asina kupna khangle. Kwamana laloliba gengsing asigi manungda Khuraidagi Yaima Brahmapur Thangapa Napaldagi Phurai Lapam Ramkumar Elias Tombichau amadi Gung Guru Keso hairiba mioising asida palliba lengak asigi bureaucrat officer khara asi singda base tauba geng kharana chauna ngaklau piduna lamdam asibu mangnaba honari haiba asi People's Work Group Marxist Center da chapchaba khudam changdam sing lei asigumlaba tanja asida lub asina tumina yengduna leithokani haina gang member sing amadi makhoibu ngaklau pibasingna kalloidabani amadi matam amada hekta ngaklau pibasinggi maming matha phongdorokpada ngakloidabani loinana hairiba gengsing asibu lub asina Mapham matam yengdana khut tharakpa matamda leibak amadi imung manungnasu ahoina dum People's Work Group Marxist Center pu thagatpham thoi. Lamdam asigi mipung khudingmangna phatraba masagi takhanba khunai asibu manghan tagalibasing amadi makoibu nakoina natraga hakthengnana saugalibasingbu maru phungna manghanba matam hendokle haina serol asina phongdokli. Ngasi Senapati District Headquarter da nauna saba khut bridge ama video conference kuthangda Manipur Chief Minister N Birena Sangakre thauram aduda wangang laduna Chief Minister na haikibada hojik leiriba lengak asina lamdam asigi chakhot khongthangda kathokli mina uba yaba moongda sing amadi tam ani chap manaba chakhotpa lambiromda lengak asina changsilagli. Hojik phawbada tongan skim kaya Mapham kayada paikhatkre amadi makha tana paikhatkigani haiki. Mau Senapati amadi Paumatada Dr. Nurse amadi Oja singgi
transit accommodation sagali athubada masi sangaragani ngasi sangakiba footbridge asi suknagi tha tariki manungda saba loisinkhebani haina palli ngasi sangabagi thoram aduda tribal affairs and hills ki minister and KCP minister Losi Dikho amadi forest and environment Wangbou Nungmai chairman ADC Senapati A Kapani DC Senapati TH Kiran Kumar SP Senapati and Pradeep Nasingba kyasu saruk yaki Mikhal Pangthoktuna sahi mangagi miyamgi mihut oina MLA singna karigidamakta resign tawibano haibasi miyamna hangbagi matam oire haina Manipurgi hanagi chief minister Okram Ibobina fongdokre wafam asi ngasi Imphalgi BT Road ta leiba Congress Bhavan da pangthokiba BJP Manipur Pradesh ki hanagi vice president Wangoi Kendra ki hanagi MLA Salam Joy yauna Lilong Kendra ki masak nairaba miyoi taret Congress ta yaurakpabu taram okpagi thoramda Ibobina fongdokhibani Hojik state asida leiriba sumsinnaba lengak asida Tourism Corporation of Manipur Limited ki chairman oiriba Konthojam Kendra ki BJP ki MLA Dr. Sapam Ranjan Singha chairman phamdagi resign tawbagi cherol ama Manipur ki chief minister da ngasi pisinkre MLA Dr. Sapam Ranjan chairman phamdagi resign tawkhiba aduga mari leinana Paunabada Tourism Corporation of Manipur Limited ki chairman phamdagi resign tawkhiba asi mahak masagi oiba personal problem kharagini hojik oiriba Manipur ki political situation asiga mari leinadi haiki Thawal district ki manung channa Hairo Kendra ki manung channa leiba Salungpham Kangthokchau polling number 33/38 ki manung channa ward number 3 da leiba Sapam Devan gi yum ama Hairo Block Youth Congress Committee ki thomisingna nomokda da mai pakna sabiduna khusinnakraba matungda ngasisu MPCC ki president TM Oken gi miyeng makhada Hairo Block Youth Congress ki thomisingna Hairo Part 3 Kabo Laikai polling station number 33/26 Hojik Thawal district ki jila parishad ki upa adhyaksha oiriba T Nungsi Singhaga hek yumlonabda leiba Konsam Ibo Masa chahi nifu nipan apokpa leikidraba ke bolai gi yum ama committee asigi thomisingna achangba senphom khaigatuna ngarangdagi saba hoduna loisilaba matungda ngasi yumbuda sinakre nong churabasu yum sanaba yumpham tholuraba matungda yum saba ngamdana leiraba imung asigi awabada Youth Congress ki thomisingna thengnarubadagi yumgi condition adu yengba nungaitabida yum adu sabikhibani CBI Anti-Corruption Bureau ki akhanaba team amana Custom Division in Manipur Imphal ki hanagi Deputy Commissioner oiramba Thaupuramaba RK Darendrajitpu Prevention of Corruption Act 1988 ki makhada aina yadaba mongda maral mathum paisinbagi maralda phaduna CBI gi akhanaba court amada puthokre court asina RK Darendrajitpu lupa lakh amagi bail outer bail pikre loinana case asigi akhanaba hearing ama mathang tha October 3 ta pangthokpa haina kona direction pikre CBI Anti-Corruption Bureau gi akhanaba team amana kumja 2005 dagi 2019 phauba RK Darendrajitna lupa crore amaga lakh yankhai taret henbagi senpham leiramba lupa crore amaga lakh yankhai manga hena changna saba RCC 3 storage building ama leiramba Hyundai Verna gi petrol car ama leiramba Tata Magic top model gi car ama leiramba bank account kaya loinana insurance policy kaya leiramba CBI na thingnakibani hairi Samthai Natural Park PPP model ongani haibagi wafam yaningdi haiduna haukiba miyamgi ihoga mari leinana
ꯋꯥ ꯉꯥꯡꯂꯨꯕ ꯗꯣꯛꯇꯔ ꯔꯣꯕꯤꯟꯗ꯭ꯔꯣ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯕ, ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯄꯥꯟꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯑꯟꯗ꯭ꯔꯣ PHCꯒꯤ ꯑꯁꯥ ꯋꯥꯀꯔꯁꯤꯡꯅ ꯑꯟꯗ꯭ꯔꯣ ꯃꯤꯌꯥꯝ, ꯑꯟꯗ꯭ꯔꯣꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯄꯨꯟꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜꯗꯒꯤ ꯍꯧꯗꯨꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯕꯗꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯗ꯭ꯔꯦꯟꯒꯤ ꯐꯤꯚꯝ ꯐꯠꯇꯕꯅ ꯏꯁꯤꯡ ꯆꯦꯟꯊꯅꯕ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯃꯐꯝ ꯈꯔ ꯑꯃꯗꯤ ꯁꯒꯣꯜꯕꯟ, ꯊꯥꯡꯖꯝ, ꯂꯩꯔꯛ, ꯕꯤꯖय ꯒꯣꯕꯤꯟꯗꯒꯤ ꯂꯝꯕꯤ ꯑꯀꯣꯏꯕꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯅꯤ ꯑꯃꯗꯤ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯨ ꯈꯔ ꯍꯦꯟꯒꯠꯈꯤ꯫ ꯍꯌꯦꯡ ꯇꯥꯡ 24ꯒꯤ ꯔꯥꯁꯤꯐꯣꯜ: ꯃꯦꯁ ꯑꯐꯕ ꯑꯣꯏ, ꯕ꯭ꯔꯤꯖ ꯑꯐꯕ ꯑꯣꯏ, ꯃꯤꯊꯨꯟ ꯑꯐꯕ ꯑꯣꯏ, ꯀꯔꯀꯠ ꯑꯐꯕ ꯀꯌꯥ ꯐꯕ ꯌꯧꯗꯦ, ꯁꯤꯡꯍ ꯀꯌꯥ ꯐꯕ ꯌꯧꯗꯦ, ꯀꯩꯅ꯭ꯌ ꯑꯐꯕ ꯑꯣꯏ, ꯇꯨꯂꯥ ꯀꯌꯥ ꯐꯕ ꯌꯧꯗꯦ, ꯕ꯭ꯔꯤꯖ ꯆꯥꯗꯤꯡ ꯇꯧꯏ, ꯁꯦꯜ ꯇꯨꯡꯗꯦ, ꯙꯅꯨ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯑꯐꯕ ꯑꯣꯏ, ꯃꯀꯔ ꯑꯐꯕ ꯑꯣꯏ, ꯀꯨꯝꯚ ꯑꯐꯕ ꯑꯣꯏ, ꯃꯤꯅꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ, ꯗꯁꯥ ꯐꯩ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫